Akasvani Imphal, Wahengbam Rajesh na pau pajari, ahanbada maruba pau. Manipur ki Rajapal Ajay Kumar Bhala na ngasi Churachampur jila da satuna tongan ba CSO singa unakre. Highway singda chatok sin tawbada asway angam thoktana ba pandamda Senapati District Police na Remote Monitoring Unit ngasi hangdokre. ऐतिहासिक और खोंगथांग अमदा हाई कोर्ट ऑफ मणिपुर ना ट्रांसजेंडर अमगी ऑफिशियल डॉक्यूमेंट्सिंग नुपीनी हाइना ओनबदा अयाबा पीक्रे मेड डिपार्टमेंट हाइरी राज्यसिगी मफम क्यादा लागिबा नोमनिनी असिदा अखाक अरावगलोइना नोंग चुगनी अमसुंग लोकसभा ना ngasi इंडियन इंस्टीट्यूट ऑफ मैनेजमेंट एमएमएन बिल लिसिंग अनि कुनमंगा पास तोक्रे संसकी मिफम ngasi नोमि योइना येथोकी Manipur ki Rajapal Ajay Kumar Bhala na ngasi Churachampur jila da satuna tongan ba CSO singa unakre. Rajapal na Kukijo Council ki lusingba sing amadi mahiroi lusingba singa unaki hari. Unaba aduda Kukijo Council ki maikay digi tongan ba dabi yawba cherol ama Rajapal da pisang ki. Kukijo Council na thokpa cherol ama dahay Churachampur Deputy Commissioner Office ki conference hall da pangtok ki ba mipam aduda Kukijo Council na marueba point tara taruk pukar ki. Madugi manungda Kangpopi amasung Churachampur da electricity ki capacity hengadan ba lambi thongi pibam phagadan ba Churachampur da ki Chandel amasung Kangpopi samnahna ba maruba lambi senggat pa Manipur High Court ki neutral oiba Advocate General hapa Chandel jila da neutral Deputy Commissioner amat thamba Manipur Public Service Commission ki Parikha Center Kukijo jila singda thamba More College amasung Technopal amadi Chandel da leiriba Semco College ki staff singi tha taragi area pitokpa More da Haksel ki pibam phaganan ba singi jila singda helicopter service lehen ba Chandel la cheliba Imphal turel gi mathakta thong sabagi wafam sing yauri Cherol dun hai Kukijo Council na pukhaliba wafam sing Rajapal na munna tabaga loina paikapya ba thabak sing paikakani haibagi thajaba piki Nomagi oiba Raja Thaki workshop ama Central Agricultural University College of Agriculture da ngasi pangthokre. Thoramasi University asigi AICRT Forest Crops and Utilization ki kangbu na sinbani thoramasigi hiramdi Further Research Development Plan for Manipur haibasini. Thoramadu do wangang mada Raja Sarkar ki Veterinary and Animal Husbandry Secretary Michael Achom hai lamdamas da ladiba stakeholder lomi scientist sing amasung sarkar ki Marakta kupna tanarabadi sa sangi apaba makalgi machinjak hena puthokpa ngamgani lorok matungda sa sangi machinjak hena puthoknaba kari pambai sinaba yabagi haibadu honabagi tangai padaba lei haiki Sangom puthokliba mioi singna sanga yokpa amasung sa sangi machinjak singi matangda sarkar na pithariba tongan ba scheme sing asigi kanaba longnabasu mahangna appeal toki Thauramadu tongan ba jila sing degi lakpa KVK sing gi makok thongba official sing ICAR Baigyanik sing line department gi makok thongba mioi kya saruk ya ki Posan bi parai bi haibasigi matangda Anganwadi worker sing gi oiba numit humni gi training program ama Library and Information Center kaksing da chathari Raija gi Social Welfare Bibaki makada Integrated Child Development Services Project kaksing na sinduna pangthok iba thoram asigi ngasi nini janba numita angang da machi oiba chinjak sing pijaba makoiba masamu phana thamba amadi miam saruk yahanba haibasigi matangda akanga ising na wafam kya phongdoki numit umni chathara program asi hayeng loisingani Madagascar District Child Protection Unit kaksing na sinduna Child Protection and Trafficking haibasigi matangda nomagyoba legal awareness program ama ngarang Sengmaijing Mayai Laikai Community Hall pangthokre Thauramasi Sengmaijing Gram Panchayat Village Level Federation gi tamakta pangthokpani maduda Village Level Federation mangagi mioi chamani puromna saruk yaki Bishnupur jila ki Deputy Commissioner Puja Elangbam na ngasi Ningthokong da laiba Community Health Center da satuna nauna saba building ki phibam amasung thabak thoram sing yangsin kre Khongsat aduda loina kiba jila asigi Chief Medical Officer Dr. L. Rai Chandrana nauna saba building amasung health center asigi phibam sing amadi staff ki matangda Deputy Commissioner da marikchuba paudam ki Deputy Commissioner na mapam aduda sengat sagaliba thabak sing yangsin baga loina athuba matamda loisina basu pauktak piki Paugi marak thana break ama
ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯥꯏꯅꯦꯜ ꯑꯦꯛꯁꯄꯔꯠ ꯗꯣꯛꯇꯔ ꯅꯤꯔꯖ ꯆꯧꯙꯔꯤ ꯐꯣꯔꯇꯤꯁ ꯍꯣꯁꯄꯤꯇꯥꯜ ꯕꯁꯟꯠ ꯀꯨꯟꯖ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯑꯈꯟꯅꯕ OPD ꯂꯥꯛꯂꯤꯕ ꯑꯣꯒꯁꯠꯀꯤ ꯇꯥꯡ 10 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗꯒꯤ 5 ꯐꯥꯎꯕ ꯇ꯭ꯔꯦꯕꯤ ꯍꯣꯁꯄꯤꯇꯥꯜ ꯂꯥꯡꯒꯣꯜ ꯂꯥꯏꯃꯅꯥꯏꯗ ꯍꯥꯡꯗꯣꯛꯆꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 8880575363 ꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯇꯥꯡꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯍꯧ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ हाईवेसिंदा शांति रक्षागी फिवम फगटनबा अमसुंग लंबीसिंग असिदा चथोक चसिन तौबा मियोइसिंग साफानबगी पांदमदा सेनापति डिस्ट्रिक्ट पुलिसना रिमोट मॉनिटरिंग यूनिट RMU अमा सेनापति SP ऑफिस के कंट्रोल रूम दा हांगदोक्रे ngasi हांगदोखिबा RMU असि माउ पुलिस स्टेशन TBI पुलिस स्टेशन मराम पुलिस स्टेशन अमसुंग सेनापति पुलिस स्टेशन की मनुंग चन चलिबा हाईवे परिंग सिंगदा खिलिबा CCTV कैमरा 12 गा लिंक तौदुना थमले थौरांग असिना पुलिस ऑफिसर सिंगना गाड़ी चथोक चसिन अमदी चिंगनबसिंग थिदोकपा ट्रैफिक मैनेजमेंट निंगथिना पांगथोकपा अमसुंग इमरजेंसी की ओबा थबक थौरमसिंग पाइखटपदा चावना मतेंग ओइरगनी ngasi hawdoliba thorang asina district police na jila asigi nagarik sing amasung highway da chaliba miyoi sing asoi engam thondanaba technology gi matenga lunana thabak paikhalapagi khongthang amani thorang asigi saruk ama oina highway sing pung kunmari chupna yengsinba ngamnagani karigumba matamda thoningdaba thokdok sing thorokpa matamda policing mafam sing aduda kudakta changsinba ngamnagani highway asida chaliba transporter sing amasung miyamda asoi engam yaudana chananbada hena kudong sahallagani सेनापति पुलिस की स्पेशल ऑपरेशन टीम अमसुंग CRPF की अपुनबा कांगबु अमना ngarang नेशनल हाईवे 2 की टी कुलेंदा थी हुमगी थबक चथबदा WY टेबलेट किलोग्राम अहुमलोम पुदन लाकपा मियोय अमा फारे हरी फागलबा मियोय अदु सेनापति पुलिस दा मखाताबा थबक लखनबगी दमक सिनखरे ऐतिहासिक ओरबा खोंथांग अमदा हाई कोर्ट ऑफ मणिपुरना ट्रांसजेंडर अमगी ऑफिशियल डॉक्यूमेंट्सिंग नुपीनी हाइना ओनबदा अयाबा पीखरे हाई कोर्ट ऑफ मणिपुर की खोंथांग असी अवांग नोंगपोक लमदमगी ओंदी अहानबनी Dr. Beyonce Laistramna thangalakhiba case amagi hearing ngasi High Court of Manipurna taki wakat adu taraba matung court na pikiba rai gi matung inna Dr. Beyonce Laistramda Bosem Kosem Manipur University amasung Manipur Medical Council na anoba education certificate pibaga lonena mahaki hanagi maming Boy Laistram haibagi mahuta Beyonce Laistram haina onthokpaga lonena mahaki gender buna male gi mahuta female haina onthoknaba rai piki हाइरिबा सर्टिफिकेट सिंग असि ट्रांसजेंडर एक्ट 2013 की सेक्शन 6 अमसुंग 7 की मतुंगिना था अमगी मनुंगदा पीगदबनी हाइरि हाई कोर्ट ऑफ मणिपुर ngasi राय तादुना ट्रांसजेंडर अमबु नुपीनी हाइना सखंगबदा नुंगाइबा फोंगदोल अदुना डॉक्टर बियोंसी लाइश्रम हाई मांगना खुदोंचादबा कया मायोकनखिबा अदु ngasi कोर्टना नौना राय तारकपा असिना माय पाकले हाइना लवी मांगनाई मतिक चाना क्वालिफाई ओरबा ट्रांसजेंडर कया अमबु हंथना येंबगी चन्नबी अमा लैरि समाजदा मखोइदा येंगलिबा मियंग असि मखोइना थबक सुरिबा मफमसिंगदा सिंगनबा कया अमा मायोकनरी महाकना हाई ngasi high court na pirakpa verdict se aigi oina suki mati haraujai kaigino haibakanda aigi physical appearance sina gender sina maram oiraga aigi career da manga gatra haibigi chingna awaba lairamsing do ngasi loi kokpugum nei sana phawre maram aduna verdict si asuki mati aina haraujai adu verdict asi phangnaba hona bada challenges aduki mati thengnai ahanba oina isamak sex change surgery loraba nupi amani but samaj ki mityengdadi aise nupi olaba nupi manbi amane Indian Meteorological Department Imphal Center की पाव मतुंगिना राज्य सिगी मफम क्यादा हयेंग अखाक अरावगलोनना नोंग चुगनी हारिबा फिबम मसी लागलिबा नोमनिनी असिदजु अहोंग लैरोय पाव असिन हाई ngasisu राज्य सिगी जिला पुनमक्ता अखाक अरावगलोनना नोंग चुगनी मरगस्त लेबाकी कोनुंग दिल्ली याउना महाराष्ट्र तेलंगाना कर्नाटक अमसुंग जम्मू काश्मीर सिंगबा मफम क्यादा पाक्तकना नोंग चुबगलोनना मियांगी महौसागी पुंसिदा चावना अपनबा थोकले Wild Element of Manipur in their Natural Habitat haiba hiramda Raja Thaki Wildlife Photography Competition ama pangthokaduri. Raja ki Forest Bibangna sinduna pangthokadaba changdamnaba asida Kangpopi Jilla da leiba thawai yaubasingna mari leinaba form Forest Bibaki website tagi chingthaduna tha asigi 38 phawgi manungda piselangnaba hairi. Council of Higher Secondary Education Manipurna English ngani kunturukta pangthokadriba Higher Secondary Examination gi damak mairoi singi list online gi kuthangda pikhalapagi matam thasi kunmanga phawa sangdokle hairi Council gi control na thokpa cherol man hai candidate singi
download tawraba listing babupara laiba council gi office ta mari leinaba che sang singa loinana principal natraga school adugi hena pisilakadabani Rashtriya Indian Military College Dehradun da class 8 tamnabagi damak nupa macha amasung nupi macha singi entrance parikha sahi asigi December 3 Ramlal Pal Higher Secondary School Imphal pangthok lagani class 7 tamliba natraga 7 pass torba English singani tara humdoi natraga tara manga phawgi manung pokpa nupa macha amasung nupi macha singna parikha asi thaba yagani akupa marol lamphel patalaiba Directorate of Education SK office degi khangba yagani Akas Bani Imphal degi pau tabiri Lok Sabha na ngasi Indian Institute of Management MMN Bill lising ani kun mga pass tawkre. Bill adu sabada pukhaladuna Shiksha Mantri Dharmendra Pradhan na hai bill ni Indian Institute of Management Act lising ani taratare makata na semdokpa yahalagani. Mang hai bill sina Assam gi Guwahati da Indian Institute of Management IIM ling na ba prastap tawri. Guwahati asi awang nongpok lamdam gi oindi yam na marueba mapam amani. Shri Pradhan hai awang nongpok lamdam gi miyamna lamdam asida Indian Institute of Management thamnaba matam kuirabagi mamangdagi dabi tawduna lakpani IIM Guwahati asigidamak lupa koti sanga yangkai khaktuna thamle mantri na hai leibak asida hojik Indian Institute of Management kunmathoi lei masigi mathakta mapan leibak singda IIM hangdokpina basu dabi torokpa leire Indian Institute of Management Dubai campus mathang thada hogdok lagani Guwahati da IIM lingadoriba asida nungaiba phongdol aduna Manipur gi hanagi Mukhyamantri Nongthomam Biren Singh na hai awang nongpok lamdam aphabagi damak awonba kaya purakli anoba IIM asina lamdam asigi tungi mahiroi singa chauna kanaba piragani Assam gi Mukhyamantri Himanta Biswa Sarma na hai IIM Assam da lingnaba Lok Sabha na bill pass tokiba asi raise sigi oina aitasik oiningai khongthangni Bihar da hojik chathariba akhanaba electoral roll gi intensive revision gi matangda sangsaki sabha animaki mifam hanjin charangna thoki sabagi mifam nomugi oina yekthok tringai mamangda lok sabagi mifam ngasi nomugi oina ahumlak amasung rajya sabagi na amurak yekthokki ahumlak yekthok urba matung nungthil pung mari taba matamda lok sabagi mifam amuk anna phamada birodhi dol gi sadasya singna bihar gi electoral roll gi matangda kholaw kyamurum lawdana sabagi welcome na changsilaki charangna bamarakta sabana Indian Institute of Management MMN bill lising ani kun mga pass toki bill asi pass torba matung adaksana sabagi mifam ngasi nomugi oina yekthokki Rajya Sabha da Pibam asu chap manaki Deputy Chairman Hari Bansna tongan ba Rajniti Dol Singna Hiram Kyagi Mari Lenana adjournment notice kun pukhalaki ba adu kaktatki Chairman na zero award chatanaba honaki Sabana nungkilpung anida amuk anna phambada Mines and Minerals Development and Regulation Amendment Bill lising ani kun mga pass tawbagalonana sabagi mifam asi nomgi oina yekthokki Haujik sanabagi pau Naorem Victor degi Cham Kuntra Mari Suba Duran Cup ki ahanba semi-final da hojik Silongi Jawaharlal Nehru Stadium da Silong Lajong FC amasung North East United sanari hojik nahaki mamang fawda North East United na Panjal amasino da mangjil thari ani suba semi-final match hayeng Kolkata gi Vivekanand Yuva Bharati Krirangan Stadium da Diamond Harbour FC ga Imani East Bengal FC ga sanagani match numidang pung 8 taba matam da sanagani final match tha asigi kunhumdoi da sanagani Sub Junior Boys National Championship lising ani kun mga kuntarukta saruk yanaba Sub Junior Boys ki trial selection ama lakliba thang janumit ki ayuk pung 8 makhai taba matamda lamlong thongkhong da laiba artificial turf ground da pangthok lagani haina All Manipur Football Association gi cherol amana khangalakli English ngani kun mga kuntaruk ki oina National Sports Academy gi class 6 taming chanaba khangalaba mahiroi singi list thokle list asi Imphal gi Khumanlampak Sports Complex ki administrative office ta laktuna yengba yaragani hairi Rajesh Thakachari Victor aroibada maruiba pau Manipuri Rajapal Ajay Kumar Bhala na ngasi Churachampur Jila da chatuna tongan ba CSO singa unakre unabadu da Kukijo Council na maruiba point tara taruk pukhatki hairi Highway singda chathoksin tawbada asoengam thoktanaba pandamda Senapati District Police na remote monitoring unit ama ngasi hangdokre Aitihasik orba khongthang amada High Court of Manipur na transgender amagi official documents sing nupi ni haina onbada ayaba pikre Med Department hari Rajya sigi mafam kyada lakliba nong nini asida akhak arawga loinana nong chugani
Lok Sabha na ngasi Indian Institute of Management Amendment Bill lising ani kun mga pass tawkre. Bill lasina asangi Guwahati da Indian Institute of Management lingna ba prastab tawri. Sangsaki mipam ngasi nomu yoina yaitok ki. Paulo Jare.